Indian Meteorological Department ꯆꯠꯂꯤꯕ September ꯊꯥ ꯑꯁꯤꯗ India ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯡꯆꯠꯇꯒꯤ ꯈꯔ ꯍꯦꯟꯅ ꯅꯣꯡ ꯇꯥꯈꯤꯒꯗꯧꯔꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ IMDꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯣꯟꯁꯨꯟ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ Indiaꯒꯤ ꯈꯥ ꯅꯣꯡꯆꯨꯞꯇꯒꯤ ꯍꯨꯝꯖꯤꯜꯂꯛꯈꯤꯕ ꯃꯣꯟꯁꯨꯟ ꯑꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯗꯣꯔꯛꯄ ꯑꯁꯤ ꯊꯤꯟꯊꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔꯗ ꯇꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ Indiaꯒꯤ ꯃꯣꯟꯁꯨꯟ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗꯒꯤ ꯍꯧꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯗꯣꯛꯄ ꯍꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 90 ꯔꯣꯝꯁꯤꯗ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯆꯥꯡꯆꯠꯇꯒꯤ ꯍꯦꯟꯅ ꯅꯣꯡ ꯇꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤꯅ ꯃꯣꯟꯁꯨꯟ ꯍꯟꯗꯣꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯤꯟꯊꯅꯕꯒꯤ ꯄꯦꯇꯔꯟ ꯑꯃ IMDꯅ ꯎꯕ ꯐꯪꯂꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯡꯆꯠꯇꯒꯤ ꯈꯔ ꯍꯦꯟꯅ ꯅꯣꯡ ꯇꯥꯔꯤ ꯍꯥꯏꯅ IMDꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯣꯟꯁꯨꯟ ꯑꯁꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯤꯠ ꯋꯦꯚ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ Dada! 이메마 기가노 하자부 탐모 시기 음세 넥스트 TMT나 잭슨나 락실러가 탐그러버니네 Dada lang si Juhar habaga amta kitarbo. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯕꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯦꯛ TMTꯅ ꯉꯥꯛ ꯁꯦꯜꯂꯤ꯫ ꯑꯦꯛꯁꯇꯦꯛ TMT ꯖꯣꯍꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ꯫ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯣꯟꯀ꯭ꯔꯤꯠꯇ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯦꯛꯁꯇꯦꯛ TMT Strength is in the grip